ꯑꯩꯒꯤ ꯃꯤꯡ ꯊꯣꯏꯍꯦꯟꯕ ꯊꯣꯉꯥꯝ ꯂꯩꯐꯝꯅ ꯁꯤꯡꯖꯃꯩ ꯃꯈꯥ ꯈꯣꯡꯅꯥꯡ ꯄꯤ ꯑꯩꯕꯨ ꯄꯣꯛꯄ ꯕꯕꯥꯒꯤ ꯃꯤꯡꯅ ꯊꯣꯉꯥꯝ ꯒꯣꯖꯦꯟꯗ꯭ꯔ ꯁꯤꯡꯍ ꯑꯃꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯃꯃꯥꯒꯤ ꯃꯤꯡꯅ ꯊꯣꯉꯥꯝ ꯑꯣꯡꯕꯤ ꯏꯕꯦꯌꯥꯏꯃ ꯗꯦꯕꯤ ꯑꯩꯁꯦ ꯃꯥꯔꯛꯇꯣ ꯑꯗꯨꯝ 80ꯕꯨꯗꯤ ꯂꯣꯏꯅ ꯍꯦꯟꯅꯤꯅ ꯑꯦꯛꯁꯄꯦꯛ ꯇꯧꯖꯔꯒꯁꯨ ꯐꯥꯔꯁ ꯄꯣꯖꯤꯁꯟꯃꯛꯇꯤ ꯑꯦꯛꯁꯄꯦꯛ ꯇꯧꯗꯕꯅꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯛꯅ ꯊꯣꯛꯑꯦ ꯑꯗꯨꯒ ꯌꯥꯝ ꯍꯔꯥꯎꯕꯁꯨ ꯑꯣꯏ ꯐꯥꯔꯁꯁꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯥꯏꯟꯁ ꯑꯥꯔꯠꯁꯅ ꯑꯣꯏꯅ ꯃꯦꯟ ꯑꯣꯏꯅ ꯂꯧꯅꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯁꯥꯏꯟꯁ ꯂꯧꯗꯕ ꯌꯥꯗꯦ ꯑꯥꯔꯠꯁ ꯂꯧꯗꯕ ꯌꯥꯗꯦ ꯀꯃꯔꯁ ꯍꯥꯏꯁꯤꯗꯤ ꯃꯥꯔꯛ ꯋꯥꯡꯗꯕ ꯃꯤꯅ ꯃꯥꯔꯛ ꯁꯨꯗꯕꯒꯤ ꯆꯪꯕꯅꯤ ꯈꯣꯠꯄꯅꯤ ꯑꯁꯤꯅꯆꯤꯡꯕ ꯍꯥꯏꯕ ꯁꯤ ꯌꯥꯝꯁꯨ ꯌꯥꯖꯅꯤꯡꯗꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯁ 6, 7 ꯀꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯀꯃꯔꯁꯀꯤ ꯂꯥꯏꯟ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯑꯁꯤꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯑꯩ ꯀꯃꯔꯁꯇ ꯆꯪꯖꯔꯛꯈꯤꯕ ꯍꯧꯖꯤꯛ 12 ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ 12 ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ CUET ꯊꯥꯖꯒꯅꯤ ꯑꯗꯨꯒ BCom ꯇꯧꯖꯒꯅꯤ ꯑꯗꯨꯒ BCom ꯇꯧꯅ CA ꯒꯨꯝꯕ ꯑꯇꯣꯞꯄ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯤꯡ ꯇ꯭ꯔꯥꯏꯕꯨꯗꯤ ꯇꯧꯁꯤꯟꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ CA ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯗꯨꯝ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯖꯗꯦ ꯑꯩꯒꯤꯗꯤ ꯑꯟꯇꯔꯄ꯭ꯔꯦꯅꯔ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯍꯥꯏꯕꯗꯤ ꯑꯦꯗꯣꯂꯦꯁꯦꯟꯁ ꯆꯪꯉꯛꯄ ꯋꯥꯈꯜ ꯐꯖꯅ ꯈꯜꯂꯛꯄ ꯉꯝꯃꯛꯄꯗꯒꯤ ꯍꯧꯅ ꯊꯥꯏꯅꯗꯤ ꯑꯩ ꯗꯣꯛꯇꯔ ꯑꯣꯏꯕꯁꯨ ꯄꯥꯝꯃꯝꯃꯤ ꯆꯦꯐ ꯑꯣꯏꯕꯁꯨ ꯄꯥꯝꯃꯝꯃꯤ ꯑꯗꯨꯝ ꯑꯄꯥꯝꯕ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀ꯭ꯂꯥꯁ 6, 7 ꯋꯥꯈꯜ ꯈꯔ ꯐꯖꯅ ꯈꯜꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯉꯥꯏꯕꯅ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯅ ꯃꯥ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏ ꯇꯥꯔꯒꯁꯨ ꯁꯔꯀꯥꯔꯅ ꯀꯩꯁꯨ ꯊꯕꯛ ꯄꯤꯕꯤꯗꯦ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯊꯥꯈꯤꯕ ꯑꯦꯛꯖꯥꯝ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯗꯣꯛꯇꯨꯅ ꯐꯅꯌꯥꯝ ꯂꯩꯔꯤ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯕ ꯍꯩꯔꯕ ꯁꯥꯇ꯭ꯔꯁꯤꯡ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏ ꯇꯥꯔꯒꯁꯨ ꯃꯈꯣꯏ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯀꯩꯁꯨ ꯐꯪꯗꯦ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯃꯄꯥ ꯃꯄꯤ ꯑꯣꯏꯕꯁꯤꯡꯅ ꯀꯔꯞꯁꯟ ꯈꯔ ꯇꯧ ꯑꯃ ꯈꯔ ꯇꯧ ꯃꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕꯗ ꯈꯔ ꯄꯤ ꯑꯗꯨ ꯊꯕꯛꯁꯤꯡꯁꯦ ꯑꯗꯨꯝ ꯗꯤꯖꯔꯞ ꯑꯣꯏꯕ ꯃꯤꯗ ꯄꯤꯗꯕꯅꯤꯅ ꯄꯥꯝꯁꯨ ꯄꯥꯝꯖꯗꯕ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯦꯜꯐ ꯑꯦꯝꯄ꯭ꯂꯣꯏ ꯑꯣꯏꯖꯅꯤꯡꯕ ꯀꯔꯞꯁꯟꯁꯦ ꯁꯔꯀꯥꯔ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯦ ꯄ꯭ꯔꯖꯥꯅ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯔꯦ ꯀ꯭ꯋꯥꯂꯤꯐꯥꯏꯠ ꯑꯣꯏꯔꯦ ꯍꯥꯏꯅ ꯏꯂꯦꯛ ꯇꯧꯈꯤꯕꯅꯦ ꯑꯗꯨꯅ ꯃꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄ꯭ꯔꯖꯥꯁꯤꯡꯒꯤꯕꯨ ꯆꯨꯝꯅ ꯅꯨꯡꯁꯤꯅ ꯈꯜ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯀꯔꯞꯁꯟꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯅ ꯃꯔꯨꯑꯣꯏꯕ ꯃꯔꯨꯁꯦ ꯀꯔꯞꯁꯟꯒꯤ ꯃꯔꯨꯁꯦ ꯃꯄꯥ ꯃꯄꯤ ꯑꯣꯏꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩ ꯑꯗꯨꯅ ꯃꯄꯥ ꯃꯄꯤ ꯑꯣꯏꯕꯁꯤꯡꯅ ꯑꯆꯨꯝꯕ ꯊꯕꯛ ꯆꯠꯍꯟꯅꯤꯡꯉꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯏꯃꯥ ꯕꯕꯥ ꯑꯃꯗꯤ ꯏꯕ ꯄꯥꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯄꯤꯖꯅꯤꯡꯉꯦ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯩꯒꯤ ꯀꯀꯥ ꯑꯩꯒꯤ ꯕꯕꯥ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯁꯨ ꯄꯤꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯀ꯭ꯂꯥꯁ 12ꯀꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯔꯛꯈꯤꯕ ꯁꯔ ꯄ꯭ꯔꯦꯝꯆꯥꯟ ꯑꯃꯗꯤ ꯃꯦꯝ ꯗꯤꯂꯛꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯧꯕꯤꯃꯜ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯖꯗꯦ ꯑꯩ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅ ꯃꯦꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯦ.ꯑꯦꯁ. ꯃꯦꯝꯇꯣꯝꯕꯤꯒꯤ ꯒꯥꯏꯗꯦꯟꯁ ꯃꯈꯥꯗ ꯀꯃꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯖꯥꯁꯤꯡ ꯃꯦꯝ ꯆꯥꯌꯥꯂꯛꯁꯃꯤ ꯃꯦꯝ ꯑꯅꯨꯔꯥꯙꯥ ꯃꯦꯝ ꯇꯝꯐꯥ ꯑꯃꯗꯤ ꯃꯦꯝ ꯔꯟꯖꯤꯇꯥ ꯃꯈꯣꯏ ꯃꯔꯤꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯥꯇ꯭ꯔ ꯑꯃꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯃꯦꯟ ꯑꯣꯏꯅ ꯁꯥꯇ꯭ꯔ ꯑꯃꯅ ꯍꯤꯡꯉꯤꯁꯦ ꯂꯥꯏꯔꯤꯛ ꯇꯝꯅꯕꯅꯦꯕ ꯑꯗꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯐ꯭ꯌꯨꯆꯔ ꯂꯩꯇꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯁꯔꯀꯥꯔ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯕ ꯐꯥꯎꯕ ꯃꯣꯏ ꯀꯔꯤꯁꯨ ꯊꯣꯏꯅ ꯊꯋꯥ ꯁꯥꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯇꯨꯅ ꯄꯤꯁ ꯔꯤꯁꯇꯣꯔ ꯇꯧꯍꯟꯅꯤꯡꯉꯤ ꯀꯣꯆꯤꯡ ꯆꯠꯆꯔꯛꯏ ꯀꯣꯆꯤꯡꯒꯤ ꯀ꯭ꯂꯥꯁꯀ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁꯀ ꯑꯅꯤꯃꯛ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯑꯣꯏꯅ ꯑꯅꯤꯃꯛꯇ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯖꯔꯛꯏ ꯀꯣꯆꯤꯡ ꯆꯠꯂꯤꯁꯤꯗꯤ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯆꯠꯄ ꯅꯠꯇꯕ ꯍꯦꯟꯅ ꯍꯩꯖꯅꯤꯡꯕꯒꯤ ꯆꯠꯄꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀꯣꯆꯤꯡ चꯠꯇꯕ यादे मादी कोचिंग चटखे आइजु चट्टबा यादे हाइबगी वाखलदुदि थादोकना फै अदुना कोचिंग चट्लगा सेल्फ स्टडी याउद्रगदि कैसुम कानादे अदुना कोचिंग जु चट्पा सेल्फ स्टडी जु तौवा स्कूल की क्लास चांग नानि यावा अदुगा आइगी ओइनदि लाइक पाबगी पुंग असिदैना असुक हाइबो लेजदे पानिंगो मतमदा पाइ पानिंगदबा मतमदा पादे मेन ओइना अहिंगुंबदना इपा पाइ